ꯆꯂꯤꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯁꯤꯒꯤ ꯐꯖꯔꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤ ꯃꯄꯨꯅ ꯄꯤꯅꯕꯤꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯣꯏꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠ ꯑꯁꯦ ꯏꯄꯥ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕꯅꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯏꯄꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯏꯁꯣꯔ ꯑꯍꯥꯟꯕ ꯃꯤꯑꯣꯏꯕ ꯑꯥꯗꯝ ꯑꯃꯁꯨꯡ ꯍꯋꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯏꯄꯥ ꯅꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯄ꯭ꯔꯚꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯕꯨ ꯏꯄꯥꯅ ꯊꯧꯒꯜ ꯇꯧꯍꯟꯕꯤꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯄꯥ ꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯕ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯐꯠꯇꯕꯗꯒꯤ ꯑꯅꯥꯕꯗꯒꯤ ꯑꯊꯦꯝꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯑꯅꯥꯕ ꯊꯣꯛꯀꯗꯧꯕꯗꯒꯤ ꯀꯟꯕꯤꯌꯨ ꯑಬ್ಬꯥ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯍꯥꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯅꯤꯖꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕꯗꯣ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯕꯤꯕꯅꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯐꯠꯇꯕꯅ ꯑꯅꯥꯕꯅ ꯂꯥꯡꯇꯛꯅꯕꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯏꯄꯥ ꯅꯍꯥꯛꯅ ꯐꯠꯇꯕꯒꯤ ꯍꯧꯔꯛꯐꯝ ꯃꯄꯨ ꯑꯗꯣ ꯃꯀꯣꯛ ꯑꯗꯣ ꯏꯄꯥ ꯅꯍꯥꯛꯀꯤ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯏꯠ ꯏꯁ ꯐꯤꯅꯤꯁഡ് ꯍꯥꯏꯗꯨꯅ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯏꯄꯥ ꯏꯁꯣꯔ ꯅꯆꯥ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯃꯄꯨꯡ ꯐꯥꯗꯦ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯏꯅ ꯅꯍꯥꯛꯀꯤ ꯏꯈꯦꯡꯅ ꯑꯩꯈꯣꯏꯕꯨ ꯆꯥꯝꯊꯣꯛꯄꯤꯕꯒꯤ ꯃꯔꯝꯅ ꯁꯦꯡꯗꯣꯛꯄꯤꯕꯒꯤ ꯃꯔꯝꯅ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯕꯅꯤ ꯄ꯭ꯔꯚꯨ ꯑꯅꯥꯕꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯄꯥꯞꯂꯣꯝꯗ ꯁꯤꯔꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯔꯣꯝꯗ ꯍꯤꯡꯅꯕ ꯎꯊꯛꯇ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯗ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯕꯤꯈꯤ ꯃꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯏꯄꯥ ꯅꯍꯥꯛꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯂꯧꯈꯤꯕ ꯆꯩꯐꯝ ꯑꯗꯨꯅ ꯇꯥꯈꯤꯕ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯔꯝꯃꯒꯁꯨ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯀꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ ꯑꯄꯥ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯖꯒꯦ ꯄ꯭ꯔꯚꯨ ꯏꯄꯥ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯁꯥꯎꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯊꯥꯖꯕꯁꯤꯡꯗ ꯏꯄꯥꯅ ꯀꯧꯊꯣꯛꯄꯤꯕ ꯃꯆꯥꯁꯤꯡꯗ ꯁꯥꯎꯕ ꯏꯄꯥ ꯈꯪꯖꯗꯕꯁꯤꯡꯗ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯆꯨꯝꯕꯗꯨ ꯇꯥꯛꯊꯣꯛꯆꯒꯦ ꯏꯄꯥꯅ ꯑꯍꯤꯡꯕ ꯕꯥꯏꯕꯜꯗ ꯍꯥꯏ ꯂꯧ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ ꯈꯥꯎꯒꯗꯧꯕꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯂꯧ ꯈꯥꯎꯅꯕ ꯃꯤꯗꯤ ꯂꯤꯛꯏ ꯄ꯭ꯔꯚꯨ ꯂꯧ ꯈꯥꯎꯅꯕꯒꯤ ꯏꯄꯥꯒꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯃꯆꯥꯁꯤꯡ ꯈꯣꯝꯖꯤꯟꯅꯕꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯥꯕꯤꯔꯣ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯄꯥꯕꯨ ꯊꯥꯖꯔꯕ ꯀꯌꯥꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯗꯨꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯣꯏꯕ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯥ ꯇꯧꯕꯤꯕ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯤꯕ ꯐꯠꯇꯕꯕꯨ ꯑꯩꯈꯣꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯕ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯕ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯣꯏꯕ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯏꯄꯥ ꯅꯍꯥꯛꯅ ꯄꯤꯕꯤꯕꯅꯤ ꯏꯄꯥꯗ ꯁꯤꯟꯅꯖꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯤꯡꯒꯠꯄꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯣꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯑꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯑꯣꯏ
ꯇꯧꯏ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯅꯆꯥꯒꯤ ꯃꯊꯛꯇ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯛꯇ, ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯦ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ. ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟꯗ ꯈꯨꯔꯨꯝꯖꯔꯤ ꯑꯄꯥ. 아멘. 아멘. 타가처리 이철나우 제철리마 파붕싱 에육시다 papu 타가처ꯕꯒꯤ prayer tawjabani yengbiribasing asigi numit chuppa ishorna loina birani adombu adomgi awana amata leiroi palamba yetlamba leiragasu ahingba mapuna palamba khudingmak tanthokhtuna palamba khudingmak ipana lauthokhtuna marang kaiba yingthaba wata padaba adomgi khanjaba thabaksing ado ईश्वरगी अनिंबगी मतुंगिना माई पाकपा हाइबदो ओइरसनो प्रभु जीसु ख्रिस्टगी मिंगदा खुरमजरी थागतचरी मैम निंगथेमना हकपम अदुगा चिथुंग सोलोमी गुड मॉर्निंग अदुगा निंगथेमना हकपम कमेंट तौबिरकपा ओजासिंग अदुगा गियोरिक अलेक्शन गुड मॉर्निंग निंगथेमना हकपम हालेलुया थागतचरी मैम पुनमकपु ईश्वरना नमित चुप्प लोइनबिबो ओइरसनो आमेन.